Coordination Committee Korkom Gate Trahumdoi Suba Mapo Kumon Numit July Nipan Kumjali Singani Kunmarina Lakpada Manipur Kanglaipa Amadi Wezia Lamdam Daliriba Yawolup Singamadi Miyam Kuding Magpo Korkom na Ikai Kumnabud Bagaloinana Yaipa Pausal Pirakle Loinana Imalibang Manipur Kanglaipa Kiningdam Yawol Ihoda Tawaina Pontapi Kraba Atoba Singi Mafam Dasu Korkom na Yawol Ge Kai Kumnaba Udlakle Lona Tingraba Lalho Lup Singya Punba Lup Amu Oiriba Korkom Ge Media Coordinator M Sakhenna Kudek Piduna Thadurokpa Cherolamana Hai Manipur Kanglaipak Miyam Ge Ngasige Agenda Se Loilam Sandokpa Thengnabagi Lalni Anti-Colonial Struggle Ni Lana Si Mai Pagna Thengnanabagi Damak Aikwe Amato Oina Punba Changi Pungadawriba Si Manaba Agenda Magi Makadani Tongan Ba Agenda Da Aikwe Punba Kakyaroi Miyam Loina Maglal Hoba Yauduna Kulai Paibiyu Yum Thadokuna Chatbiu Haibanate Agenda Sida Laibag Miyam Sokadaba Kongjang Tabak Thoram Singde Tobiganu Haizabani Indiana Myanmar Kumjali Singani Nipanda Yana Jaina Duna Kaladan Project Kumjali Singani Taradagi Tabak Hauraga Kumjali Singani Taramarida Loinaba Pandam Thamle Ngamdaduna Kumjali Singani Kulhumdoi Fauba Pandamadu Sangdoi Madusu Ngamdre Wesiage Laithak Amasung Laikada Fangliba Mahusagi Lanpumna Maglautoklaga Asian Gi Laibak Tarada Sandong Laina Podyonduna Achoba Lalon Itik Chatabada Myanmar Gi Sidwibu Achoba Hitangpam Amawaina Seasonaba Haibasi India Gi Achoba Manglani Padamasi Fangnabagi Damak Manipur Kanglaipak Amasung Myanmar Gi Chin Kuki Josing Tinasalaga Maipak Nabahonei Amuksu Paletwadagi Mizoram Lakmanina Mizobu Luna Taushinay Amaromda Naga Maite Amasung Kuki Singi Marakta Matam Chupagi Oina Nungsinadana Ba Amasung Tinaba Yadana Ba Hu Kam Sinduna Thakliba Lang Hausimaki Oinadi Maipak na Chathare Chiraba Tanja Sida USA na Magi Lengdraba Strategic Partner Oina Lauriba China Thengnanabagi Dama Myanmar India Gi Sarukhara Bangladesh Gi Sarukhara Pulaga Zogam Koba Lamama USA na Semnabagi Po Masu Thorakle North American Manipur Kanglaipak Tribal Association Namta Semduna United States na campaign tawi Masima European Union dasu chathari Lin Gangtena Khalistan Galoina Duna Canada da Lengdana Leiraga Pan Mayam Loktabada Indiana Khangna Tumina Leishili Basigi Maram Chauna Lay NIA drama toba Rona Shanariba Kumhai Pumba Wiziagi Miyamaruina Mite Masung Lalhoba Pumba Namtanaba Arunba Lalongi Hairi Lamdam Sida Hingminariba Yelhomi Pumna Magna Kaubiroi Dabade Aikoi Pumna Magna Tongduna Chanminariba Manipur Kanglaipa Kauba Hizawasi Machi Kudingda Horaklabani Haibasini Ahoba Hi Kudakta Lupte Adubu Matam Chana Mansion Haudrabade Nomadi Soidan Lupkani Hauzi Aikoi Gi Mangda Taribasi Yeknabagi Aikoi Pumna Maputum na Manghan Bahaiba Thausilgi Makada Machi Kudingda Hohalakliba Hiasi Aikoi Pumna Magna Amata Oina Menminna Duna Ningtamba Manipur Kanglaipak Ki Pantung Yauna Chatminabani Haina Cherola Sina Makatari